ꯏꯃꯥꯒꯤchakhumna ꯈꯨꯔꯨꯝꯖꯔꯤ ꯐ꯭ꯔꯦꯟ ꯉꯁꯤꯗꯤ ꯇꯨꯡꯍꯟꯕꯤꯁꯦ ꯇꯥꯎꯊꯣꯛꯑꯒ ꯊꯣꯡꯖꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯊꯣꯡꯗꯧꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯕ ꯅꯤꯌꯣꯝꯅꯤꯀꯣ ꯑꯗꯣꯝꯁꯨ ꯑꯩꯈꯣꯏ ꯉꯥ ꯇꯥꯎꯔ ꯊꯣꯡꯕ ꯃꯇꯝꯗ ꯈꯔ ꯍꯦꯟꯅ ꯍꯥꯎꯕ ꯌꯥꯗꯕꯗꯣ ꯑꯩꯒꯤ ꯅꯤꯌꯣꯝꯁꯦ ꯊꯣꯡꯉꯒꯗꯤ ꯌꯥꯝꯅ ꯍꯥꯎꯔꯅꯤꯀꯣ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯇꯨꯡꯍꯟꯕꯤꯁꯦ ꯀꯦꯖꯤ ꯑꯃ ꯈꯔ ꯍꯦꯟꯕ ꯆꯥꯎꯕ ꯇꯨꯡꯍꯟꯕꯤꯅꯤꯀꯣ ꯑꯩꯒꯤꯁꯦ ꯃꯁꯤ ꯐꯖꯅ ꯃꯨꯟꯅ ꯇꯥꯎꯊꯣꯛꯆꯔꯦꯀꯣ ꯑꯗꯣ ꯃꯀꯣꯛꯇꯤ ꯑꯩ ꯊꯥꯛꯆꯔꯔꯣꯏ ꯉꯁꯤꯗꯤ ꯃꯀꯣꯛꯁꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯦ ꯌꯦꯡꯉꯨꯀꯣꯁꯦ ꯃꯀꯣꯛꯁꯦ ꯑꯩ ꯀꯣꯟꯅ ꯊꯣꯡꯅꯕ ꯑꯣꯏꯅ ꯊꯝꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯒ ꯊꯝꯖꯔꯦꯀꯣ ꯍꯋꯥꯏ ꯊꯔꯥꯛ ꯑꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯔꯣꯏ ꯃꯄꯥꯡꯁꯤꯗꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯊꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯝ ꯃꯔꯣꯏ ꯃꯄꯥꯡꯁꯤꯗꯤ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯊꯥꯛꯄꯁꯤꯡꯗꯨꯅꯤ ꯑꯗꯣ ꯏꯟꯁꯥꯡꯁꯦ ꯊꯣꯡꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯊꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯅꯦꯕ ꯏꯟꯁꯥꯡ ꯍꯥꯎꯗꯣꯔꯤꯕꯁꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯁꯦ ꯇꯥꯎꯔꯕ ꯃꯇꯨꯡꯗ ꯑꯩ ꯐꯖꯅ ꯃꯨꯜꯍꯜꯂꯦꯀꯣ ꯑꯗꯨꯒ ꯂꯧꯊꯖꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯟꯁꯥꯡ ꯀꯃꯥꯏꯅ ꯍꯥꯎꯍꯟꯗꯒꯦ ꯍꯥꯏꯕꯗꯣꯀꯣ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯦꯀ꯭ꯔꯦꯠ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯉꯥ ꯇꯥꯎꯔꯤꯕꯒꯤ ꯊꯥꯎꯗꯨꯅꯤꯀꯣ ꯃꯁꯤꯗ ꯇꯦꯖꯄꯥꯠ ꯈꯔ ꯖꯤꯔꯥ ꯈꯔ ꯇꯤꯜꯍꯧ ꯈꯔ ꯃꯁꯤ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯑꯗꯣ ꯇꯤꯜꯍꯧꯁꯦ ꯉꯥꯗꯨ ꯌꯥꯝꯃꯤꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯞꯄꯤꯌꯨꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯤꯛꯃꯜꯂꯁꯨ ꯏꯟꯁꯥꯡ ꯍꯥꯎꯕ ꯋꯥꯠꯄꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯡꯒ ꯆꯅꯝꯒꯁꯨ ꯑꯁꯨꯕꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯃꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯛꯁ ꯇꯧꯔꯒꯀꯣ ꯉꯧꯔꯤꯑꯕ ꯑꯗꯣ ꯉꯧꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯑꯩꯈꯣই ꯃꯔꯣꯏ ꯃꯅꯥ ꯑꯁꯪꯕꯁꯦ ꯇꯤꯜꯍꯧ ꯑꯆꯧꯕꯒꯤ ꯃꯅꯥꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯞꯆꯔꯤꯕꯁꯦ ꯃꯁꯤ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯍꯤꯡ ꯈꯔ ꯑꯃ ꯍꯥꯞꯆꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯔꯝ ꯃꯁꯥꯂꯥ ꯑꯗꯒꯤ ꯖꯤꯔꯥ ꯄꯥꯎꯗꯔ ꯐꯤꯁ ꯃꯁꯥꯂꯥ ꯑꯩꯅ ꯃꯁꯤ ꯍꯥꯞꯆꯤꯟꯖꯔꯒ ꯉꯧꯖꯔꯦꯀꯣ ꯑꯗꯨꯒ ꯍꯤꯡꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯍꯤꯡ ꯍꯥꯞꯄꯤꯌꯨ ꯍꯤꯡ ꯍꯥꯞꯄꯁꯤꯅ ꯑꯩꯈꯣꯏ ꯏꯟꯁꯥꯡꯁꯦ ꯇꯨꯡꯍꯟꯕꯤꯗꯤ ꯃꯅꯝꯁꯨꯈꯔ ꯀꯜꯂꯤꯗꯅꯀꯣ ꯑꯗꯨꯒꯤ ꯃꯅꯝꯗꯣ ꯃꯥꯡꯍꯟꯕ ꯉꯝꯃꯤꯀꯣ ꯑꯩꯈꯣꯏ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯟꯁꯥꯡ ꯃꯍꯥꯎ ꯍꯦꯜꯍꯜꯂꯤ ꯗꯥꯏꯖꯦꯁꯟ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯁꯨ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯖꯔꯦꯀꯣ ꯑꯩꯅ ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯂꯨ ꯍꯥꯞꯆꯔꯦ ꯌꯥꯏꯉꯪ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯎꯃꯣꯔꯣꯛꯁꯦ ꯃꯆꯦꯠ ꯑꯃꯇꯪ ꯍꯥꯞꯆꯔꯦꯀꯣ ꯉꯥ ꯊꯣꯡꯕꯅꯤꯅ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯔꯞ ꯇꯧꯕꯅ ꯍꯥꯎꯋꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯉꯧꯕꯃꯇꯝꯁꯤꯗ ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯑꯩ ꯍꯥꯞꯆꯤꯟꯖꯈꯔꯦ ꯑꯗꯨꯒ ꯃꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒꯅꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯃꯇꯝꯗꯅꯦ ꯈꯔ ꯊꯥꯎ ꯉꯧꯕꯁꯤꯗ ꯈꯤꯇꯪ ꯃꯨꯟꯅ ꯉꯧꯕꯤꯍꯧꯒꯗꯕꯅꯤ ꯑꯩꯅ ꯊꯨꯝꯁꯦ ꯈꯤꯇꯪ ꯍꯥꯞꯄ ꯃꯇꯨꯡ ꯃꯈꯨꯝꯁꯦ ꯈꯤꯇꯪ ꯈꯨꯝꯖꯤꯜꯂ ꯊꯝꯖꯔꯦꯀꯣ ꯊꯨꯝ ꯍꯥꯞꯂꯤꯕꯁꯤꯅꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯑꯃꯗꯤ ꯏꯟꯁꯥꯡ ꯃꯌꯥꯟ ꯑꯇꯩꯁꯤꯁꯨꯀꯣ ꯈꯔ ꯍꯦꯟꯅ ꯊꯨꯅ ꯃꯨꯜꯍꯟꯕ ꯑꯃꯗꯤ ꯃꯍꯥꯎ ꯍꯦꯟꯀꯠꯍꯜꯂꯤꯀꯣ ꯍꯥꯟꯅ ꯈꯤꯇꯪ ꯍꯥꯞꯆꯕꯅꯤꯀꯣ ꯅꯝꯅꯕ ꯍꯥꯞꯄ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯕ ꯃꯇꯨꯡ ꯃꯤꯛꯁ ꯇꯧꯁꯤꯟꯖꯔꯦꯀꯣ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯊꯝꯂꯕ ꯃꯇꯨꯡꯗꯅꯤ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯐꯖꯅ ꯃꯨꯟꯈꯔꯦꯕꯀꯣ ꯑꯩꯅ ꯁꯦꯀ꯭ꯔꯦꯠ ꯑꯃ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯇꯨꯡꯍꯟꯕꯤꯒꯤ ꯑꯇꯥꯎꯕꯗꯣ ꯁꯨꯃꯥꯏꯅ ꯑꯃ ꯊꯨꯒꯥꯏꯔꯒ ꯍꯥꯞꯄꯤꯔꯣꯕꯀꯣ ꯑꯗꯣꯝꯅ ꯉꯥꯗꯣ ꯌꯥꯝꯃꯦ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯔꯣ ꯑꯗꯒꯤ ꯌꯥꯝꯗ꯭ꯔꯦ ꯌꯥꯝꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯕꯨ ꯃꯁꯤꯗ ꯌꯥꯝ ꯌꯥꯝꯅ ꯍꯥꯞꯄꯨꯕꯒꯤꯁꯨ ꯗꯔꯀꯥꯔꯗꯤ ꯇꯥꯗꯦꯀꯣ ꯑꯩꯅ ꯄꯨꯔꯥ ꯃꯇꯨꯝ ꯑꯆꯧꯕ ꯑꯃ ꯈꯜꯂꯒ ꯄꯨꯔꯥ ꯊꯨꯒꯥꯏꯔꯒ ꯍꯥꯞꯆꯔꯦꯕꯀꯣ ꯑꯗꯣꯝꯅ ꯉꯥ ꯑꯇꯦꯛꯄ ꯑꯣꯏꯅ ꯊꯥꯎ ꯉꯧꯕ ꯃꯇꯝꯗ ꯍꯥꯞꯄꯤꯔꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯤꯌꯣꯝꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯁꯨꯃꯥꯏꯅ ꯊꯥꯎ ꯉꯧꯕꯁꯤꯗ ꯉꯥꯗꯨꯒꯤ ꯃꯍꯥꯎꯗꯨ ꯌꯥꯎꯍꯧꯔꯒꯗꯤꯀꯣ ꯏꯟꯁꯥꯡꯁꯤ ꯌꯥꯝꯅ ꯍꯥꯎꯍꯜꯂꯦꯕ ꯑꯗꯣꯝꯅꯅꯦ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯅꯤꯌꯣꯝꯁꯦ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯨꯀꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯏꯟꯁꯥꯡꯁꯦ ꯃꯍꯤ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯃꯍꯤꯁꯦ ꯍꯥꯞꯄ ꯃꯇꯝꯗ ꯏꯟꯁꯥꯡꯒꯤ ꯃꯌꯥꯟꯁꯤꯗꯒꯤ ꯃꯔꯦꯞ ꯈꯤꯇꯪ ꯊꯨꯝꯂꯞꯅ ꯍꯦꯜꯂꯞꯅ ꯊꯥꯛꯄꯤꯌꯨꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯗꯣ ꯍꯥꯎꯕ ꯋꯥꯠꯂꯤ ꯑꯗꯣ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯊꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯧꯖꯔꯦꯀꯣ ꯑꯗꯣ ꯐꯗꯤꯒꯣꯝꯁꯦ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯃꯇꯝꯗꯅꯦ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯗꯕꯥ ꯑꯃꯗ ꯍꯥꯞꯄꯒ ꯊꯝꯕꯤꯌꯨꯀꯣ ꯑꯗꯨꯅ ꯀꯨꯏꯅ ꯊꯝꯕ ꯌꯥꯕꯅꯤ ꯑꯣꯄꯟ ꯑꯣꯏꯅ ꯊꯝ ꯇꯥꯔꯒꯗꯤ ꯄꯠꯄꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯊꯨꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯔ ꯁꯣꯏꯗꯅ ꯊꯥꯛꯆꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯏꯟꯁꯥꯡꯁꯦ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯦꯀꯣ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯗꯣ ꯏꯟꯁꯥꯡꯒꯤ ꯀꯂꯔꯁꯦ ꯌꯦꯡꯕꯤꯌꯨ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯔꯤꯑꯕꯀꯣ ꯍꯧꯖꯤꯛꯁꯦ ꯀꯂꯔꯁꯦ ꯍꯣꯔꯦꯟ ꯊꯨꯝ ꯊꯥꯛꯑꯀꯥꯟꯗ ꯈꯔ ꯗꯥꯔꯛ ꯑꯣꯏꯁꯜꯂꯛꯀꯅꯤ ꯑꯗ ꯑꯂꯨꯁꯤꯁꯨ ꯃꯨꯟꯗꯤ ꯃꯨꯜꯂꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯂꯨꯁꯦ ꯑꯅꯧꯕꯅꯤ ꯑꯩꯅ ꯊꯥꯛꯂꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣই ꯑꯂꯨꯁꯦ ꯊꯨꯅ ꯃꯨꯟꯕꯁꯨ ꯍꯦꯜꯂꯤꯀꯣ ꯑꯅꯧꯕꯅꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯃꯈꯨꯝ ꯈꯨꯝꯃꯒ ꯑꯃꯨꯛ ꯁꯧꯍꯟꯈꯤꯁꯤꯀꯣ ꯏꯟꯁꯥꯡꯁꯦ ꯑꯩꯈꯣꯏ ꯃꯔꯩ ꯃꯨꯟꯅ ꯊꯣꯡꯕꯤꯌꯨ ꯏꯟꯁꯥꯡ ꯊꯣꯡꯕ ꯃꯇꯝꯗꯀꯣ ꯑꯗꯣ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯩꯅ ꯑꯩꯈꯣই ꯂꯩꯕꯥꯛ ꯍꯋꯥꯏꯁꯦ ꯈꯔ ꯉꯧꯖꯔꯤꯀꯣ ꯂꯩꯕꯥꯛ ꯍꯋꯥꯏꯁꯤꯅ
ꯁꯤꯡꯖꯨꯗ ꯊꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯡꯖꯨꯁꯦ ꯆꯥꯗꯤ ꯆꯥꯅꯤꯡꯉꯒ ꯃꯌꯥꯟꯁꯦ ꯌꯥꯝ ꯂꯩꯇꯦꯅ ꯈꯟꯕ ꯀꯥꯡꯕꯨꯀꯣ ꯃꯄꯥꯟꯗꯒ ꯂꯩꯕ ꯀꯥꯡꯕꯨ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨꯀꯣ ꯃꯄꯥꯟ ꯂꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯊꯤ ꯃꯅꯥꯗꯤ ꯑꯗꯨꯝ ꯐꯪꯉꯤꯗꯅꯀꯣ ꯑꯗꯩ ꯀꯣꯕꯤ ꯐꯨꯟꯗꯣ ꯑꯗꯨꯝ ꯐꯪꯉꯤꯗꯅ ꯑꯗꯨ ꯑꯅꯤꯗꯨꯗꯪꯅ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯁꯤꯡꯖꯨ ꯁꯨꯕꯁꯦ ꯑꯩꯅ ꯕꯗꯥꯝꯁꯦ ꯉꯧꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯣꯕꯤ ꯇꯥꯁꯟꯕꯤꯗꯨꯅꯤꯀꯣ ꯀꯨꯞꯅ ꯁꯣꯏꯖꯔꯦ ꯃꯦꯊꯤ ꯃꯅꯥ ꯂꯩꯖꯔꯦ ꯇꯤꯜꯍꯧ ꯈꯔ ꯐꯗꯤꯒꯣꯝ ꯈꯔ ꯑꯗꯨꯒ ꯉꯥꯔꯤꯗꯤ ꯑꯗꯨꯝ ꯊꯥꯛꯀꯅꯤꯗꯅ ꯑꯗꯨꯒ ꯃꯗꯨꯗꯅꯦ ꯁꯤ ꯂꯩꯕꯥꯛ ꯍꯋꯥꯏꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯁꯨꯒꯥꯏꯕꯤꯌꯣꯕꯀꯣ ꯂꯩꯕꯥꯛ ꯍꯋꯥꯏꯁꯦ ꯁꯨꯒꯥꯏꯔꯒ ꯊꯥꯛꯆꯟꯕꯤꯌꯨ ꯑꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣꯝꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯏꯟꯖꯥꯡꯁꯦ ꯑꯩꯈꯣই ꯃꯍꯤꯁꯦ ꯆꯞ ꯆꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯃꯁꯤꯗ ꯉꯥ ꯃꯇꯨꯝꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯃꯇꯨꯡꯁꯦ 3 ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯞꯄꯤꯕꯁꯦꯀꯣ ꯑꯗꯣ ꯑꯗꯣꯝꯅ ꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨꯀꯣ ꯃꯁꯤ ꯂꯩꯖꯔꯦ ꯑꯩꯅ ꯑꯗꯣ ꯃꯍꯤꯁꯦ ꯌꯦꯡꯕꯤꯌꯣꯕꯀꯣ ꯉꯥꯛꯇꯪ ꯃꯈꯨꯝ ꯈꯨꯝꯃꯒ ꯑꯃꯨꯛ ꯁꯧꯍꯟꯈꯤꯅꯤꯀꯣ ꯑꯗꯣꯝꯅ ꯃꯍꯤꯗꯣ ꯌꯥꯝ ꯈꯤꯇꯪ ꯅꯥꯏꯔꯞꯅ ꯆꯥꯅꯤꯡꯉꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨꯀꯣ ꯑꯗꯨ ꯌꯦꯡꯕꯤꯔꯣꯗꯣ ꯁꯤ ꯆꯥꯡꯁꯦ ꯑꯣꯏꯔꯦꯕ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯟꯁꯥꯡꯁꯤ ꯌꯥꯔꯦ ꯃꯨꯜꯂꯦ ꯊꯨꯝꯁꯦ ꯅꯝꯒꯗꯕ ꯆꯥꯡ ꯊꯥꯛꯆꯤꯟꯖꯔꯦ ꯑꯩꯅ ꯑꯗꯣꯝꯅꯅꯦ ꯑꯩꯒꯤ ꯅꯤꯌꯣꯝꯁꯤꯗ ꯑꯃꯨꯛꯇꯪ ꯁꯣꯏꯗꯅꯅꯦ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯅꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯟꯁꯥꯡ ꯃꯃꯜ ꯇꯥꯡꯅ ꯂꯩꯔꯒ ꯍꯥꯎꯇꯕꯗꯣ ꯄꯥꯝꯃꯨꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯅꯤꯌꯣꯝꯁꯦ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯁꯥꯡꯁꯦ ꯀꯌꯥ ꯐꯖꯔꯒꯦ ꯌꯦꯡꯉꯨ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯂꯝꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯅꯣ ꯁꯣꯏꯗꯅ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ ꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ